Arunachal Pradesh ki Chalang district ngarang numidang Assam Rifle amasung NNN ki ani gi marak takkan mong da khuthongnakre tawdok adu asok panjawi paw phangdri Imphal jiri lambi paring gi maru oiba thong ama oireba irang thong yadabana maram oiraga gari sing pannu leiramba adu ngarang numidang thong semjin baloi khibag loyana lambi fauna ba hokre Tidim lambi paring gi sanga ngai de leiba Blue Sanda ngasi ayuk CAFNPD Minister Karam Shamna Velo Bicycle and Accessories ki anauba showroom ama hongnubi matung ina hangdokre Mipum khuding bangna cycle thobugi hainabi thamlabadi haksang phobadantana akwoibi film dasu fahanba ngamgani haina CAFNPD Minister Karam Shamna haikre Naab ki SP Basu ki miyang makhada Kangkokpui district ki manung sanba Luhang Ting village da lam ekatara ga manga rom tharamba ganja pambi sing ngarang IRV Naaf amadi cycle fiasi kangmuna yanthatuna manghankre Hauzik police na fajin na thamleba CPI Manipur State Council ki Secretary L Sotin Kumar condition jaw na thadok na ba tongan ba lupsing amadi CS amadi CSO singna dabi tawrokli Laingak paiba samgi BJP ki MLA Maril Sekiana thasi kuntarukta Dibugar district ki manung sanba Sabuada pangthokhiba CAA ga mari leinaba party ki workers singi mifamda hingsa thokpa yaba wafam sing Pongduk lubugi damakta ma ki mathakta FIR ahum lokhatkre Haukhibedai numit ki numidang da Assam ki Golpara district ki Krishnai Forest Range manakta laiba Kharbung Sakpra village da angaubu samu amna landarakpadagi mioi ama hatkre yum kai kaya amana amang ata thonkhre